Taipangna amang sawatan amasung silam sintha thauram mayam ngasi aigi video asi skip tawbiganu loiba phawba yengbiyu mayam punamak ngasi di hojiki matamda gaura dharma chaliba maitai aikoi mayamgi marakta leiriba confusion haibadi chayetnaba charangnaba kayagi matangda khara khangminasi maitai miyamgi marakta leiba paukhum leitaba leiragasu piba yadaba wahang kharagi matangdasu khangminnasi mi amana taipang punchi chengjel loiduna amang yaithong hek kumbadagi amang sawa tan karba mioi adugi mathau lanna thauram sadha karma phawbada tawgadaba chathagadaba thauramgi matangda leiriba chayetnaba amasung hanagi chatna pathapsinggi matangdasu khara kupna khangminnasi hanagi maitai aikoigi ipa ipu ahal lamal oja guru singna chatnabada imung amada kanagumba mioi ama anaba kallabadi amai purel baitya haibidi baitya amana anaba adu pham senahalli amai purel baitya amasung baitya haina su khangba aduna yamna kupna anaba adugi mihul marol bu senaduna lei mihul marol adugi matung inna amai bana anaba adu ahanbada famungdagi famangda jatra tawi ani subada mihul marolgi matung inna famangdagi mangolda jatra tawi asigi matangche yauraklabadi anaba adu khara lure asigi matangche oirabadi amaibana ichum tafamda taipang ipak lana thauram haibadi baitarani dangi thauram pangthoi natrabadi taipang adu amang sawa tan khrabasu magi yaibi thawai adu taipang ipak baitarani haina khangnaba asi lanthokpa ngamdaduna panduna lei panthungpham lairemlen yoba ngamde baitarani dan loiraga amaibana anaba adugi mihul marol matung inna sangsaro haiduna sangsallaga amaibana taipanggi aroiba khongdoi hullasi khongsal tamlasi haibadi jatra tawlasi haiduna amaibana anabagi khoidau paiduna jatra tawi amaibana sang hek yawbada khoidau thai haibadi anaba adu loire yadre haibani asigi asuk luraba thauram asibu yamna tarai na lawi mayamna yamna laina lawbana khudong chaba lawduna asigi thauram asibu karigumba mafam kharada bamon kharana laina sendal lambida sijanaba thengnajai asi tawbiroidabani gaura dharmagi matung inna asiba hakchang adu iru sadengbana chingba khudingmak loiraga pinda pigadabani hanadi pinda asi manga pirami adubu pinda ahum oina pinarakle piriba pinda ahum asigi mamingsu khangminnasi ahanbada piriba pinda asigi mingna uthan pinda kawi asidi asiba aduna sumangda sangda leiringeda pigadabani ani subada piriba pinda asigi mingna dwar pinda kawi asiba hakchangna sang thadokduna khongsal haibadi jatra tamlaktuna thoklakpana konthongwa ama lanthoklaga machi amada pigadabani maram aduna dwar pinda kaubani ahum subada piriba pinda asigi mingna samsan pinda haibadi mangda pigadaba pinda kawi asiba hakchang aduna samsan yauraga mang yauraga hakchangdu sing mathakta thangatringeida pigadabani adubu haujikti imung manunggi miyoi singnasu asamba pamba aduga bamon singnasu makhoi wadanaba samjinba pambana pinda ahummak punna sumang sangda leiringeida pithokle asibu yabra haunabra tawheibra haiba wafamse amukta mayam kupna wakhal leitana khanthabiyu maramdi pinda singi mingna makhoigi mafam takjabani uthan haibadi kakhatpa mafam hongba haibani leikhidrba mioi aduna yum thadoktuna
ꯂꯥꯏꯔꯝ ꯂꯦꯟ ꯆꯠꯂꯝꯗꯥꯏꯗ ꯀꯥꯔꯝꯗꯥꯏꯗ ꯄꯤꯖꯈꯤꯕ ꯄꯤꯟꯗ ꯂꯨꯛ ꯑꯗꯨꯕꯨ ꯎꯠꯊꯥꯟ ꯄꯤꯟꯗ ꯀꯧꯏ꯫ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯄꯤꯖꯧ ꯍꯥꯏꯕꯒꯤ ꯗ꯭ꯋꯥꯔ ꯄꯤꯟꯗ ꯍꯥꯏꯕꯅꯤ꯫ ꯑꯁꯤꯕꯨ ꯁꯨꯃꯥꯡꯗ ꯄꯤꯕ ꯍꯧꯅꯕ꯭ꯔꯥ? ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯃꯣꯡꯐꯝ ꯁꯝꯁꯥꯟ ꯌꯧꯔꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯝꯁꯥꯟꯗ ꯄꯤꯒꯗꯕ ꯄꯤꯟꯗꯅꯤ ꯍꯥꯏꯕꯒꯤꯕꯨ ꯁꯝꯁꯥꯟ ꯄꯤꯟꯗ ꯍꯥꯏꯕꯅꯤ꯫ ꯑꯁꯤꯕꯨ ꯁꯨꯃꯥꯡꯗ ꯄꯤꯕ ꯍꯧꯅꯕ꯭ꯔꯥ? ꯇꯧꯍꯩꯕ꯭ꯔꯥ? ꯂꯥꯟꯅ ꯊꯧꯔꯝ ꯍꯥꯏꯕꯗꯤ ꯁ꯭ꯔꯥꯗꯙ ꯀꯔꯃ ꯁꯣꯔꯥꯠꯀꯤ ꯃꯇꯥꯡꯗꯁꯨ ꯃꯩꯇꯩ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯀꯟꯐ꯭ꯌꯨꯖꯟ ꯑꯃꯁꯨꯡ ꯀꯟꯐ꯭ꯌꯨꯁ ꯇꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯃꯇꯥꯡ ꯃꯐꯝ ꯃꯇꯝ ꯈꯔꯁꯨ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯩꯇꯩ ꯕꯥꯃꯣꯟ ꯑꯃꯒꯤ ꯃꯌꯨꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯁ꯭ꯔꯥꯗꯙ ꯀꯔꯃꯗ ꯍꯥꯞꯄ ꯈꯨꯗꯤꯡꯃꯛ ꯂꯣꯏꯔꯒ ꯁ꯭ꯔꯥꯗꯙ ꯀꯔꯃ ꯑꯗꯨꯗ ꯁꯣꯜꯂꯤꯕ ꯕꯥꯃꯣꯟ ꯑꯗꯨꯅ ꯄꯣꯠꯅꯥ ꯑꯃ ꯐꯥꯎꯕ ꯄꯤꯊꯣꯛꯇꯦ꯫ ꯁ꯭ꯔꯥꯗꯙꯗ ꯍꯥꯞꯂꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯏꯃꯨꯡ ꯑꯗꯨꯒꯤ ꯅꯤꯉꯣꯜ ꯃꯌꯥꯝꯅ ꯌꯦꯟꯅꯩ꯫ ꯑꯗꯨꯒ ꯕꯥꯃꯣꯟꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯁ꯭ꯔꯥꯗꯙ ꯀꯔꯃ ꯍꯥꯏꯕꯗꯤ ꯁꯣꯔꯥꯠ ꯂꯥꯟꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯁꯣꯜꯂꯒꯅ ꯁ꯭ꯔꯥꯗꯙ ꯁꯣꯔꯥꯠꯇ ꯍꯥꯞꯂꯤꯕ ꯁꯩꯖꯥ ꯍꯥꯏꯕꯗꯤ ꯐꯝꯕꯥꯜꯒꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯕꯥꯃꯣꯟꯅ ꯂꯧꯕ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯂꯣꯖꯤꯀꯦꯜꯂꯤ ꯌꯥꯕ꯭ꯔꯥ? ꯕꯥꯃꯣꯟꯅ ꯃꯈꯣꯏꯒꯤ ꯃꯄꯣꯠꯇꯤ ꯃꯈꯣꯏꯒꯤ ꯅꯤꯉꯣꯜ ꯃꯁꯦꯜ ꯌꯦꯟꯅꯕ, ꯑꯇꯣꯞꯄꯗ ꯄꯤꯊꯣꯛꯇꯕ, ꯑꯗꯨꯒ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯄꯣꯠꯇꯤ ꯃꯈꯣꯏꯅ ꯂꯧꯒꯦ ꯍꯥꯏꯕ ꯑꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥ? ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯕꯥꯃꯣꯟꯅ ꯑꯇꯣꯡꯕꯇ ꯂꯦꯞꯄ ꯍꯥꯏꯕ ꯑꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥ? ꯕꯥꯃꯣꯟꯗꯤ ꯄꯥꯞ ꯆꯦꯟꯗꯕ꯭ꯔꯥ? ꯕꯥꯃꯣꯟꯗꯤ ꯗꯥꯟ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯀꯔꯤ ꯂꯩꯕꯒꯦ? ꯕꯥꯃꯣꯟꯅ ꯃꯩꯇꯩꯗꯒꯤ ꯂꯧꯕ ꯌꯥꯔꯕꯗꯤ ꯕꯥꯃꯣꯟ ꯑꯃꯒꯤ ꯃꯄꯣꯠ ꯍꯥꯞꯂꯤꯕ ꯑꯗꯨ ꯑꯇꯣꯞꯄ ꯕꯥꯃꯣꯟ ꯁꯣꯜꯂꯤꯕ, ꯁ꯭ꯔꯥꯗꯙ ꯁꯣꯜꯂꯤꯕ ꯑꯗꯨꯅ ꯂꯧꯐꯝ ꯐꯪꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯑꯁꯤꯕꯨꯅꯤ ꯋꯥꯍꯪꯗꯤ ꯂꯩꯕ ꯄꯥꯎꯈꯨꯝ ꯂꯩꯇꯕ ꯍꯥꯏꯕꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ ꯍꯥꯏꯕꯅꯤ꯫ ꯃꯔꯝꯗꯤ ꯍꯥꯏꯗꯣꯛ ꯉꯥꯡꯊꯣꯛꯄꯗ ꯌꯥꯝꯅ ꯐꯖꯗꯕ ꯍꯥꯏꯕ ꯋꯥꯐꯝꯗ ꯇꯥꯕ ꯑꯆꯨꯝꯕꯗꯤ ꯑꯣꯏꯕ ꯋꯥꯐꯝꯅꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯌꯥꯝ ꯑꯈꯪ ꯑꯍꯩ ꯉꯥꯛꯇꯅꯤ, ꯑꯃꯨꯛꯇꯪ ꯃꯌꯥꯝꯁꯨ ꯋꯥꯈꯜ ꯈꯟꯊꯕꯤꯌꯨ꯫ ꯊꯥꯖꯕ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯌꯥꯝꯅ ꯐꯩ꯫ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯒ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯊꯥꯖꯕ ꯍꯥꯏꯕꯁꯤ ꯑꯄꯪꯕ ꯃꯤ ꯑꯃꯒꯤ ꯈꯨꯗꯝꯅꯤ꯫ ꯂꯥꯏꯔꯤꯛ ꯍꯩꯔꯒ ꯂꯥꯏꯁꯨꯗꯤ ꯈꯪꯗꯕ ꯃꯤꯒ ꯄꯥꯡꯈꯛꯅꯤ ꯇꯥꯛꯄꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯁ꯭ꯔꯥꯗꯙ ꯀꯔꯃ, ꯂꯥꯟꯅ ꯊꯧꯔꯝ, ꯁꯣꯔꯥꯠꯀꯤ ꯑꯣꯏꯕ ꯃꯈꯥ ꯇꯥꯕ ꯑꯇꯩ ꯑꯇꯩꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ꯫ ꯁꯪꯀꯤꯔꯇꯟꯒꯤ ꯑꯣꯏꯕ ꯁ꯭ꯔꯥꯗꯙ ꯁꯣꯔꯥꯠ ꯁꯣꯟꯕꯒꯤ ꯁꯤꯟꯂꯝ ꯁꯤꯟꯊꯥ ꯄද්ධꯇꯤꯅ ꯆꯤꯡꯕ ꯃꯇꯥꯡ ꯇꯥꯡꯀꯛꯀꯤ ꯑꯣꯏꯕꯗꯤ ꯑꯩꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯞꯀꯠꯆꯔꯛꯀꯦ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯀꯃꯦꯟꯠ ꯇꯧꯕꯤꯔꯛꯎ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯁꯣꯏꯕ ꯌꯥꯍꯧꯗꯕ, ꯋꯥꯠꯍꯧꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯛꯄꯤꯔꯛꯎ꯫ ꯑꯩꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯆꯨꯝꯊꯣꯛꯆꯔꯛꯀꯦ, ꯃꯦꯅꯦꯖ ꯇꯧꯖꯔꯛꯀꯦ꯫ ꯀꯪꯂꯩ ꯃꯩꯇꯩ ꯏꯃꯥꯅ